Mangkiba bor numit manganigi manungda changjaraknaba PWG na khangankre chaliba February 9 da pangthokadaba luhongbagi thoramda bor mangkibadagi luhongba tokhiba thodok aduda chenariba Imphal West District ki Lalambung Makhong Pukri Mapandagi Khaingam Khomdram apokpagi ming Dineswar numit manganigi manungda changjarakadabani haina Kangleikpa Communist Party PWG MC Unification thadorakpa cherol amana haire KCP Lamyanba Khumangi PRO Singkhaingambana khuyekpi don Thadorakpa cherol asina hai bar aduki mama mapa imung manung bar aduga lupki akanba ahakpa chaitheng fangdringaida lupta sangjarakpada mateng panggadabani KCP PWG na Kangleipakki nupi khunaibu hena awaba thakta pukhatnaba honaringai gi chairak asida asigumba khunaibu charangnaba thodok thoknaba sinba honaribasi lup asida taraina laude masigumba nupi khunaibu hanthana karisu leitana khanba thodok asi matam chana semdok hau abagi tangai fadaba lay masiga loinana thokiba thodok-sing adugi wari singbulsu lup asigi cherol asida mayek sengna palakle LM Khoktegi yumda Thugainaba Hotnabada mot Khetnarakkhre jomi amadi baifai anigi marakta Khetnarakkhre Kuki Jomiyamna Manipur Yapun Basaktam Thugairaga separate administration taliba asigi mayokta Waikhem Sana Lusingba anouba lengakta fongna saugatpa Kuki Jo MLA Singi manungda ama oiraba Churachampur Sigi MLA LM Khoktegi thongbu yaningdaba phongdokuna Churachampur Hill Town da leiba MLA LM Khoktegi mayumda baifai puruki nupa nupi sengna ngarang numidang anirak hanna thomjinbaga loinana yum kai Thugainaba honakre Pau asigi matung inna security force ki kangbuna masing yamlaba miyoising adu tear gas sel kaya kapna tankai ki tungda jomi amadi baifai ki marakta tear gas kapna tankai ki tungda jomi amadi baifai ani ki marakta kuthongnarakpadagi police na amuk hanna tankai ki hairi loinana baifai purup ki community hall amada jomi singa thugaiduna amang ata thokankre hairi Pau asina hai ngarang ayuk di baifai women association na mapungoiba thodang lauduna Churachampurdagi Bethel da leiba Baifai People's Council Office mamangda nupi sing punduna wakar mifam chatabaga loinana mafam adudagi rally amma chatuna Hill Town da leiba MLA LM Khoktegi mayumda thomjinana bahonaki maduda police na tankai ki thodok adu thokraba matung numidang pung 9 rom tarakpa matamda Baifai kangluki masing yamlaba miyamna MLA LM Khoktegi yumda amukhana thomjilaki maduda su police ki kangbuna tankai ki atopa group amana Helain Thanglet Koba Miyoi ama mayumda su thomjin ki maduda su security force na tankaiduna mai pakhite hairi Pau asina makataribadi baifai kangbuna changsilaki ba khongjang adu jomi ki kangbuna yaningda phongdok lobadagi maikai animakta nungna singba thanaba amadi mungnabagi thodok thokki tanja aduda baifai puruk ki community hall ama jomi singa thugaiduna amang ata thokan ki hairi Ukhrul District ta amuk hanna internet servicing phangankre litan yaungna Ukhrul gi mafam singda tangdulai taba phibamda hanjilaktabadagi tha asigi taradagi hauna internet amasung data servicing district asigi oina Manipur lengakna athingba thamlakiba adu internet amasung data gi thingba order adu suspend tawguna district asida Nauna internet data service panganaba haukre hairi state asigi home department na hiramasiga mari lenena official oiba order ama thokna tha asigi taragi ayuk pung 13 kuntra tabadagi Ukhrul district ke leitan da thokkiba irang aduga mari lenena internet data servicing maru oina broadband BPN amasung PSAT Sengge Servicing Ukhrul District ki jurisdiction sengda numit mangani ya thingba thamkibani hyriba thingba si district asida law and order hanjilakpana maram oiraga lokthokle haina official oina order thokre masiga manaba moongda tha asigi taragi numidang wairam pung manga ga minute kunthra dagi Kangpokpi district ki Lungtin sub division Kangjong district ki Fair sub Division da su internet data service getting batam kibani state government na hariba mafam sing asigi law and order gi fibam sing ningthina yeng laba matungda internet data servicing thingba asina maru oiraga public mahiroisang amade atay maru oiba institution sing na thengariba kudongsa da basing asi yenglaga internet data servicing thingbagi order sing revoke tawkibani hairi Hiramasiga mari lenena Dr. Mayeng Bambeto Singh Joint Secretary Home Government of Manipur na temporary suspension of telecommunication service rule 2026 ki rule 3 ki makada power sijinaduna mamangda thokiba internet data servicing thingbagi order adu revoke tawre haina order ama thokibani
Manipurgi hauzik thokliba iranga mari lenena Supreme Court na CBI dagi status report kaukre. English singani kulumdoi May 3 dagi hautuna tholakliba kanglopki irang asiga mari lenena thokiba violence ki thodok sing mari leinaba police station singdagi CBI da makatana sinakiba case ki manungda yamna haksina laukiba nupi anibu khongoinaduna pukiba amadi chahi asigi January da irang asige victim oikibe nupi amabu laikidabagi thodok adugi status report sing CBI na Supreme Court ta thuba matamda pikhalaknaba khangan kibaga loinana Manipur High Court ta case athabada kudong saroi daba case sing Guwahati High Court ta transfer tawba yakani haina Supreme Court ki Chief Justice Surya Khan amasung Justice Zaimalalia Baksi ki bench na direction ama pikre hari irang asiga mari lenina charge sheet pikhalakhraba case singi trial sing Kumang sauksinanaba chathaba yanabagidamagta Manipur High Court ki Chief Justice amasung Guwahati High Court ki Chief Justice ka coordination pinaduna makhataba trial sing High Court sing asida ningthina pangthoknaba suggestion tauki hiramasiga mari lenina Supreme Court ta chathariba hearing aduda advocate Brinda governor na phongdokhibada Manipur gi irang manungda nupi ani khonggoinana pukhibagi case adugi charge sheet CBI da leire aduga chahi asigi January thada irang asida victim oikibi nupi ama leikidabagi matangdadi charge sheet asida file torokpa thengnakide aduga CBI na laukhatkhiba case singa mari lenina accused sing amadi CBI gi maikaidagi court trial hearing gi damak lakhidaba yauke charge sheet ta pukhalakhiba victim oibi nupi ama sikhibagi matangda investigating agency sengda investigation ningthina tawguna charge sheet fine tawrakna bakhangan khiba adu su thawoidana leiri haike Manipur thogliba irang asi maikai kyadagi Manipur High Court na 2016 gi April 18 da pikhiba judgment amana maitai mitai community bu scheduled tribe list ta chalhannabagidamak government ki mari leinaba authorities singna hapta mari gi manungda lokhatliba thabak thoram sing court asida pikhalangnaba khangan khiba order aduda judiciary gi loophole sing leiramgadra haibagi matangda High Court asida achauba debate ama oiduna lakhe irang asiga mari leinena judiciary ga mari leinaba thodok asisu tangai fadaba konsindaba yade haina Solicitor General Tushar Mehta na phongdokhibaga loinena CBI na thigal liba sing adugi report sing complex Oina charge sheet thiamduna Supreme Court amadi atei High Court sing da pikhalaklabadi Manipur gi iranga mari leinaba trial sing asi mapung fana matam sana loisinba ngamba yabagi oitokpa lei haike Chief Justice Surya Khan ki observation da CBI na makhoi gi oiba status report sing pikhalakpa yai adubu Manipur gi oina victim oiriba sing lawyer nek pangamdrabasu trial sing asibu mapung fana chathanabagi damak victim sing asida free legal advice sing piduna Marik sumba trial ama chathaba tangai fade masigidamakta Guwahati advocate singbu engage taunabagi ayaba pigadabani haina direction piki Justice Surya Kant na makhataraduna hai CBI amadi atay investigating agency singna pikhalakpa report sing aduda sensitive content sing yawba na thengtha halamba yai adubu hariba sensitive content yawba report sing adu tangai fadrabadi miyam pumbada khanganba kari sukaide maramdi kota pikhalakadoriba sensitive oiba report sing adu council sing gi makutta soina yorakani adu yoraktrabadi report sing adu kadaidano ama chakhigani masina chumna trial tawbada awaba amadi khudongsa daba kaya legani maram asina sensitive oiba report sing miyam da khanganbada kari sukaiba leite haina mahakna observation piki Bangladesh के इलेक्शन दा BNP ना सरुक अहुम थोपगे अनि फंगदुना माई पाकले Bangladesh की पार्लियामेंट्री इलेक्शन दा Bangladesh नेशनलिस्ट पार्टी BNP ना सरुक अहुम थोपगे अनि फंगदुना चाउना माई पाकले पार्टी असिना मथंगी लेंगाक सेमनबा थौरांग तौबा हौख्रे लोकल मीडिया रिपोर्ट मतुंग इन्ना तारिक रहमान ना लुसिंगबा पार्टी अमसुंग मसिगा चटमिनरीबा गोनो अधिकार परियद अमदी गोनो सोंगहोती आंदोलन ना पुन्ना सीट 213 फंगदुना पार्लियामेंट 2/3 मेजॉरिटी ओइरे जमात ई इस्लामी अलायंस ना सीट humpu फंखिबगा लोइना अतै पार्टी सिंगना सुमनगी सीट 3 खक फंखि सोशल मीडिया प्लेटफॉर्म X थागलकपा पोस्ट अमदा BNP ना हाई मतंगे लेंगाक सेमदुना मियामगे अपाम्बा मतुंग इन्ना मथौ ताबा थौरम थबक सिंग पाखतनाबा सेम सारे प्राइम मिनिस्टर ओइरबा हाइना थाजनरीबा रहमान यावना BNP गी मिरेप ayambana bot masing yamna phangduna mai pakpa ngamki February 12 da pangtokpa mikhalda masing yamlaba miyamna bot thadana kibaga loinena election commission security official amasung international observer singna mikhalda asoi angam thogandana ba yamna kupna yengsinke
Manipuri masasu India gi digital crime kya da senabagi list yaure. Andro asida mirep oikiba kaisam ningthem sing online trading scam da chenabagi Kerala da fare. Congress ki ticket da Andro SLB constituency da mirep oikiba kaisam ningthem sing online trading scam da chenabadagi Palaka Cyber Police na fare Imphal East District ki Yairipok Lai Manai Top Sing Thada Leiba Kaisam Ningthem Sing Chahi Humputaruk na Kerala gi Manarkata Leiba Miyoi Amadagi Namthak Toraga Lupa Crore Amaga Lak Marfu Mari Lokthokibani Police ki report matung ina mamang sahigi August tagi November fawada Miyoi asina WhatsApp ki khutang da victim oihoraba miyoi aduda sel yamna fangangani haina namthak toraga online trading yahon kibani ahan bada victim adu sel khara khak puthoklaga sendong chawna fanganki ningthem zawna thaba link amada sel invest tawba hawanki sendong khara fanglaba matung da miyoi aduna thajaba thamlakpadagi sel chawna interest tawba hawraki akon bada lupa crore amaga lak marfu mari Galising yang kay nitoy ga changwa ga kunmari victim aduna interest tawraki adubu kaisam ningthem zawna namthak tawraga yamnaba senpham adu masagi account ta transfer tawki investigators singna hiramasigi matang da kupna thigat pada senpham adu ningthem zawgi Central Bank of India porongpar branch ta leiba account ta changhalaga check sizinaduna lokthokre haina khangalaki yamlaba senpham adu tamthiba crime gi thabak thoram sing da sizinaki haiba investigators singna mayak sengna khangbangamke case asigi matang da makhata na investigation chathabada kaisam ningthem zawgi mathakta namthak tawraga sel lokthokibagi case manga Maharashtra Karnataka, Telangana, Uttar Pradesh amasung Kerala da register tawramba thengnake Kerala gi Palakkad ta thokiba thodok amagi matangda Palakkad district ki police ki chief Ajit Kumar IPS ki yathang matung inna DCRB ki deputy SP Jacob M. Tina Lusingba team amana ningthem zaw phakibani thodok asigi matangda thigatpada cybercrime gi inspector Susi Kumar T, Sub Inspector Sahid Rahman, SCPO Sizu M, SCPO Z, Surjit S Loinana, Civil Police Officer Singh, Binod E.K, Subin U, Suraniyak P.K amadi Muhammad Farsi A Yauki, Ningthem zawna atay atopa miyoi kyadagi su namthak tawramlaga yamlaba senpham ama lauramba yabagi khudam changdam phangba maramna hiramasigi matangda makhatana investigation chathaba hawkhre haire. Lok Sabha amasung Rajya Sabha gi mifam mas nipan fawba adjourn tawkhre. Lok Sabha amasung Rajya Sabha gi mifam mas nipan fawba adjourn tawkhibaga loinana mas mapanda budget mifam makha chatharagani hairi. Mifam gi aroiba numita leader of opposition Oina Rajya Sabha da lairiba Malik Arjun Khageda President address ki matang da Prime Minister Narendra Modi na pikiba warol gi matang da marik somna sengdokna bataksen ki budget mifam asigi saruk ama Oina ngarang Lok Sabha na Industrial Relation Code Amendment Bill 2026 pass tawduna Industrial Relation Code amend tawnaba ayaba piki Lok Sabha da opposition leader oiriba Rahul Gandhi na hanagi Army Chief M Narvane gi phongdriba lairik amagi matangda wangang nabagi khudong saba piki de haibigi matangda February 2 dagi House ta sarang naba thokuna laki budget mifam gi ahan batangkak loisenba numita BJP na Rahul Gandhi gi mathakta thanga lakkiba disqualification notice ki matangda Khanabagi khudong saba fangkide Himanta Biswa gi mayokta mingchathigdaba wafam ngang yaroi haidina Congress lusingba singda kotna thingba thamkhre Assam gi SMB Mikal naksilakpaga loinana political party singna angamba thakta amana amabu hunduna ngangna bahona ringai seraksida ngarang Guwahati court amana Assam gi CM Himanta Biswa gi mayokta mingchathiba yaba wafam amata pongdokpa yaroi haina Congress lusingba Gaurav Gogoi Bhupesh Rage amadi Jitendra Singha gi mathakta athingba thamkhre athingba thamlakiba adu CM Himanta Biswa na Congress lusingba sing asigi mayokta lupa crore changwagi defamation case file tawrakraba matungdani petitioner gi council gi wafam taraba matung senior division number 1 gi civil judge Nayan Jyoti Sharmana and interim injunction ama order tawduna Gogoi wage amadi Jitendra yauna Assam gi Paukse amada CM Himanta Biswa ki mayokta mingchathiba yaba wafam phongdokpa natragana phongbagi thabak amata chathaba yaroi haina phongdokibani court asina defendant singda makoi masa masagi mathang thagi mapanda court asida lakadabani haiki Congress singba sing amade Assam gi Paukse amada Himanta Biswa ki mayokta mingchathiningai oiba wafam phongdokpa yaroi haina athingba thamkiba asi defamation case ka mari leinaba oirabasu miyamnadi mikhl gi mangoina na Congress singba singi machin menaba honarakpa oigani haina khoisaunaba phongdorakhibani